Akasbani Imphal Maibam Dwijamani na pau pazari ahanbada maruiba pau Sahi Teret Khuntak ba ningsingduna UP Manipurna Thabum amasum na sathariba National Reconciliation Manki Saruk amoy na ngasi two-wheeler rally ama Imphal gi hapta kangjay bungdagi lamthakre Ziribam tupul Imphal rail lambi inspection tawriba team ngasi None jila gi khongsang railway station da thungladuna yengsinbagi thabak chathakre Coordinating Committee on Manipur Integrity Kokomegi official website among asi haunabi matung in hangdokre Satisgarh gi Sukma jilada Naxalite kuntaruk khulai thadoktuna sarkar sangjakre amasung numil humni chathagadaba India International Conference on Democracy and Election Management lisingani kuntaruk tha asigi kunmathoidagi Nai Delhi da hauragani Sahi Teret Khuntak ba ningsingduna United People's Front UP Manipurna Thabum amasumna chathariba National Reconciliation Manki Saruk amoy na ngasi saka ani panba gari singi rally ama Imphal gi hapta kangjay bungdagi lamthakre Rally adu UPF ki advisor Khomdram Ratana lamthaki Rally asina Imphal East Imphal West amasung Bisnupur jila gi tongan ba mafam sing phauduna chalaba matungda ngasi numidang wairam moirangda thungkre Mafam maduda ahing leglaba matung hayeng Kaksing amasung Thobal phauduna laglaga Manipur College da thungani Masigi matung tha asigi mapanda Manipur College dagi miyamgi asoba khongsat am chatuna langthabal da leiba Maharaj Gambir Singh khubamda haikal leikat tamlaba matung miyamgi apunba mefama ma pangthoklaga thabum palan asi loisangani hairi Rally asiga mari lena ngasi lamsang bazar da pangthokpa miyamgi mitin amata wa ngangbada UPF ki advisor L Zadumani na hai Concert ase mathang chatluba matungda aikhoi aroiba concert ase ngasi dumidang werang college da aikhoi thunggadabadi ngasi dumdang yaret laga hei ayuk ngata hogalaga mathang amuk laktuna Manipur College da amuk hei akhoi loisan jagadabadi adugi saruk amoina laksariba concert asida ireisa ipuruksa khudip manga amuk hanna Manipur bu khundak lan sidanaba aikhoi masen gi marak taleba khenaba sin thadok minaduna amuk tobe khongpon da let minaduna apunma Manipur amakan rakhamna ngamna bagi wakhalonda apunba pirep lominasi Amuk Chwana United People's Front Manipur ke Maikei dagi Pausil Fijari Ziribam Tupul Imphal Rail Lambi Inspection Tawriba Railway Safety Commissioner Sumit Singhal Nalusingba Railways gi official sing ngasi None jila gi khongsang railway station yengsinbagi thabak chathakre Tim maduna tha asigi mangada Bangai Sungpong da leiba Rani Gaideliu station da chatuna yengsinki ngarangna Thingau train substation da chatuna yengsinki Ngasi aroiba numita Khongsang train station da thunglakibani ngasi None jila gi Khongsang train station amadi Bangai Sungpau gi Rani Gaideliu station anigi marakta rail chalanduna trial chathaki inspection timaduna pheba madu asoi engam thoktre khudong thiningai oidre hairabudi athuba matamda service hawna ba honaragani hairi paudam ama Kolkata ki Commissioner Sumit Singhal na Lusingba awang bathak ki railway ki official singna Tamenglong jila ki Bangai Chungpau Rani Gadilu railway substation Nune jila ki Thingau railway substation amasung Khongsang railway station fawba special train amada laktuna railway line asida passenger train inspection pangthoktuna ngasi amuk silchar gi damakta hankre speed train adu Khongsang train station dagi Bangai Chungpau fawba pangthokki Kilometer yang kai mari muk sangba Ziribam Khongsang haukiba sahi ani makhairom asi passenger train Jan Saptadi Express Agartala Khongsang matam khara selamba adu lepkhibani adubu pochai puba train di hapta amada anira ohumra Khongsang train station da leirakhibani Kendra Sarkana laukhaladiba thorang asina mai paktuna Manipur gi Khongsang amasung Guwahati phawbagi passenger train asi seladi lambi thong phattaba raija asigi damaktadi yamna afaba oireni haina miyamna panari Akasbani Imphal gi pawgi damak None district headquarter gi agui kamai Wildlife Protection na Ek lising masamapan humbudrani thoi amendment lising ani kuni thoi gi Endangered Mammals of India gi serial number humphumari de Manipur gi sangaibu Manipur Bro Antler Deer sangai haibagi mahuta Manipur Bro Antler Deer thamin haina yauriba si aran bani sangaibu thamin haina mingtholakpa yaring de haina Environmental Social Reformation and Sangai Protection Forum kaibu lamjaun hairi sangaibu nungsibiduna mari lenaba singna thamin hapsin biganu haina forum asina appeal tauri
National Education Policy NEP lising ani kun gi makhada sahi mari gi undergraduate program gi anoba syllabus ki matang da bhab ta hanaba nomagi oiba workshop ama ngasi Manipur University gi court hall da pangthokre. University asigi College Development Council na sinba thoramaduda University asigi Vice Chancellor Professor Naurem Lokendra Manipur University gi School of Human and Environment Science ki din su oriba Committee for Implementation of NEP lising ani kun UGC gi Chairman Professor Soibam Jibon Kumar Singh University asigi Controller of Examinations Tokpam Santi Kumar Singh amasung Manipur University da affiliate toba college singi oja singna saruk yakhi. Workshop aduda technical session ani khaidoktuna akhang ai singna se pathokhi. Thobal Jilla gi Hairok area da angang amabu tamthina phubi ki haibagi pau phangwadagi Manipur Commission for Protection of Child Rights na cognizance sama lokatuna field inquiry sa thakre. Sahi tara mathoi khakta ngairiba angang adu imung manungi miyoi khandarakpadagi tamthina angang adu da phubi saibikhi. Angang adu ka henna sokhibani. Maramatuna Zilla adugi District Administration SP Thobal District Child Protection Unit amadi Child Welfare Committee da angang adugi sexual thorang lokhanaba commission na khangan khre. Bisnupur Jilla gi Saiton nganu konda bom pokai handuna asoka pannangan khiba thodok adubu Imphal East District United Clubs Organization na yaling da phungtoragli lub asine thatorak ba cherol manhai miyam da aki akhang puon ba asigumba terrorist ki thawung sing asigi mayokta sarkar na matik saba thabak lokhat piu makata na miyam gi lan thumamadi punsi ngak senaba thabak paikat piu hairi Masak khangdaba singna yumlakta bom thamsilambagi mayokta ngasi kongbada wakat mifam chathakre wakat mifam adu kongba youth organization amasung kongba nongthomam leikai women's association na punna sinbani yumlakta bom thamsilamba yaningde misam miyam hingnabagi hak pibiu e masel gi lan toksi haibani singba play card sing wakat mifam phamba singna paikhi tabiriba pawasi Akash Bani Imphal dagini Coordinating Committee on Manipur Integrity Kokomigi official website ama ngasi haunabi matungin hangtokre. Imphal da leiba lub asigi office da website adu hangtokpagi thoramda wa nganglatuna Kokomigi convener Khuraisam athobana hai website asida Kokomiga mari lenaba thabak thoram singki photo amadi video yauna marik sumba warol sing thangatkani website asida miyamna Kokomida suggestion sing pirakpa yanaba mafam amasu habli ICAR Krishi Bigyan Kendra Imphal West na sinduna Special District Abhiyan Kam Sarpan Sammelan ngasi pangthokre Biksit Bharat Ji Ramji gi makhada jila asigi khungang singi sakut thorangi thabak thoramda miyam hena saru yahanabagi pandamda sammelan asi pangthokpani sammelan asida jila asigi jila parishad member manga pradhan kun lomi lupki lusing basing amadi atai miyoi kaya saru yakhi RIMS Firing Victims Memorial Observation Committee ni sindulengasi RIMS Victims Memorial Square Lamphel Pata RIMS Firing Victims Memorial Day pangthokre lising masamapan marbutra mangagi January 3 RIMS campus manungda CRPF jawan singna nomai kapada leikhitra miyoi mapan gi mafamda igai khumna utpa haikal lekat tamana thoromadugi mapungai pasaktam oikhi Central Agricultural University Imphal gi College of Food Technology gi Medical Unit na numit humni sathagadaba lisingani kun manga kuntaruki sahi gi health checkup camp ngarang dagi hokre CAU da pangthokpa health camp asida hanbo oina infrared vein finder seasonary Imphal West Jilla gi oiba district level asa convention lisingani kun manga kuntaruk ngasi pangthokre District Health Mission Society Imphal West na sinduna Imphal gi Gandhi Memorial Hall da pangthoke bathoramaduda Imphal West ki ADM K Jadumani Chief Medical Officer Dr. N.J. Dayapati District Family Welfare Officer Dr. Y. Kisurjit amadi atay miyoy ki asaru yakhi Thoramaduda mathau nithina pangthokpa asa sing amadi asa facilitator singda certificate amadi sel gi manasu yenthokhi DM College of Teachers Education amadi Hindi Teachers Training College da regular principal leitaba amadi leifam thokpa oja sing lehelu haiba dabi tawduna Democratic Students Alliance of Manipur desam gi thomi singna college asigi principal gi ka solon sinkre lengar ki miyeng sangba wat pe gi thongna training college ani asi karigumba recognition ka khiba thoglabadi lamdam asigi oina mangjabani amadi masigi daita lengar ki mari lena department singda pugadabani haina desam na hairi
Assam Rifles na tongan ba miyoising unatuna outreach program kaya matang satatuna lagli. Headquarter IJR South ki PRO na thaturok pachero lamanhai ngasi Thobal Police Station ki miyoising social media influencers sing waroi sing da leiba youth development club ki miyoising Chandra Khongi village authority singi miyut singa unatuna tongan ba wafum kya khaneki masigi mathakta Sangai Thalda leiba vocational guide school ki principal oza amasung mahiroi singa unaki Irengbam high school ki mahiroi amasung oza singa su unatuna wari sanaki lodana Manipuri ki tongan ba mafam singda leiba village sip singa su unatuna wari sanaki Thaurang asi security ga miyam ga anigi marakta leinaba mari hena pagalanaba lokotpa khongthangni hairi Amaromda Ukhrul Jilla gi leikidraba ek servicemen singi nupi singi damak tha ama sumna sathagadaba phi tubagi training ngasidagi jilla adu da hawdokre masi Assam Rifles ki civic action initiative ki makada hawdokhibani nupi singadu masana masabo thabuk pijaduna sethok lambi lehenbagi pandamda thaurang asi paikatpani hairi Awang Nokpo Rai Singda Ladiba Cinema Hall Sing, Public Hall Sing Amadi Auditorium Singna, Cinematograph Act Lising Mazabania Keritoi, Cinematograph Certification Rules Lisingani Kunmari Madi, Ate Nium Singang Sanaba, Central Board of Film Certification Advisory Thokre. Kaniguma Nium Singa Singak the Basing, Ainiki Oiba Tabak Lokatani Hairi, Akas Bani Faldegi Pau, Tabiri. Chhattisgarh ki Sukma Jilla da Naxalite kuntaruk khulai thadokuna sarkar da sangjakre makhoi ki manungda tarahomdoi amadi makhoi ki masak maming takpa ngamada lupa lakh humphumanga mana pinaba lauthokhraba singni hairi Jilla adugi SP na hai ngasi sangjaraglaba Naxalite sing adugi manungda nupi ka taret yauri makhoi People's Liberation Guerrilla Army Battalion ki kadar ngaktani Orisha galona ba Chhattisgarh ki simana paring amasung tongan ba jilla sing da hingsa ki thabak sathabada mapungoi ne senaba miu sing ni hairi Numit humni sathagadaba India International Conference on Democracy and Election Management IICDEM lisingani kuntaruk tha asigi kromathoidagi Nai Delhi gi Bharat Mandapam da horagani Mifamasi Election Commission ki makhade India International Institute of Democracy and Election Management na International Institute for Democracy and Electoral Assistance ka kusum naraga sinbani Hauzik sanabagi pau Kshetrimayum Premchand dagi Imphal Yopal Kangji Punu Chatharakpa State Level Polo Tournament Singani Kunmanga Kuntaruki Nupi Kanglup ki Champion Chunthai Hunba Polo Club no oikre Assam Rifles Women Polo Team na runners up takre Tournament asigi Sharuk Amoina Junior Boys Under 16 gi Final match na Arbin Polo Club Team A na Riding School bu Mighty Pijuna Champion oikre Ngasi sanaki ba nupi ki final match ta Chingkhai Hunba Polo Club na Assam Rifles Women Polo Team bu Panjal Taruk Marida Mighty PK. Junior Boys Under 16 ki final match na Arvin Polo Club Team A na Riding School bu Panjal Mari Ahumda Mighty PK. Manga Super MNCA Super Plate Trophy lisingani kunma kuntaruki ngasi sanaki ba match ta KASC Komidogna Force Ketigaubu Rancha Matratukta Mighty PK Mesadu Khambok Part 3 Cherapur Public Ground da sanaki bani. Model Higher Secondary Amasong Oriental College Ground sanaki ba mesana NCA Ningthau Khongna UCC Kangchup Road pu wicket anida Mighty PK. Trimpan Suba Manipur State League Lishingani Kunma Kuntaruki Nasi sanaki ba mesingda Rahi UC na Nakobu Panjal Ahum anida Mighty PK Social Sporting Club na Sangai Heroes pu Panjal Ahum amada Mighty PK Anoba Imagi Mangal na Mayang Imphal United FC bu Panjal Ahum Anida Mighty PK Tarasuba MNCA Plate Trophy Lishingani Kunma Kuntaruki Ngasi Mojing Public Ground Sanakiba Semi-Final Mesta KCBO Kongpal na PAC Kuyathongbu Wicket Mangara Mighty PK Atopa Semi-Final Mess Amadana Ifsa Yunam Laikai na YAC Yai School bu Wicket Marida Mighty PK Dwijamani Aroibada Maroiba Pawmuk Sahi Taret Kuntak Baning Tuna UPM Manipurna Thabuma Masumna Sathariba National Reconciliation Manki Saruga Moina ngasi two-wheeler rally ama Imphal gi hapta kangji pungdigi lam thakre Jiribam Tupul Imphal Rail Lambi Inspection Toriba team ngasi None Jilla gi Khongsang Railway Station da thungladuna yengsenbigi thabak sathakre Coordinating Committee on Manipur Integrity Koko Megi official website amang ngasi haunabi matungina hangdokre
छत्तीसगढ़ के सुकमा जिला नक्सलाइट कुंतरुक खुलाई तादुक्तुना सरकार संजखरे अमसुंग नुमित हुमनी चथगदबा इंडिया इंटरनेशनल कॉन्फ्रेंस ऑन डेमोक्रेसी एंड इलेक्शन मैनेजमेंट लिसिंग अनि कुंतरुक था असिगी कुलमाथोइदगी नई दिल्ली दा हौरगनी पाउ लोइजरे।